Yang Punamakpu, Sharatchandra Sharma Impact News, Sales in Manipur, Taramok, saying a season that Manipur topic say power line and safety issue habits the name, Basiki topics, Chikari, the Gilakun, Harakanda, Garangs, Ukulda, Tokiba, Mother, Class 4 Tamliba, a documentic Noriba Satrava, electric Singa Siva, Adukamaga Sapinaba, Kongloi Anina, Yam Satina Solar Hopes the Light Toroga, Lay him the Neduna, Matang standing AC, Way Adumdi, Technical Behave, Marak Technical. Mamang Hoki was say, Tasudumase, Tampak, Sing, Tenaba, Aduga, Tolopa area, Sina, Nong Sukumba Sitkiba, Kotkiba, Adagikuina, Quigi, Post, Kariguanda, Yamna, HT Gumapurga Chatpa, electric posting Sigi, insulators in puncture with the Giton Basing Carissing, Adun Madam Morakanda, Masai, Nagaba grounds in Carissing Sedum, electric Sedum, Paul, and Sing, Kotpagi area, Sing Yam Sing Lak Basing. Yam the toning the income the department inside the Yam, a canbody tabak the packet Pinoni, Adu Marak Marakta, Palm the Batoxing, White Batoxing, Punsi become the Soina Bigi Taboxing chair, Tolo Push number Morakanda, Impact News, Impact News, as you say, Yam a canba country number Orakanda, Nasiki, Machine Madam Moraka in the Manipura, Masim Tanki Pochabani, learn the topics the Canada, the Lincoln Bidiba, guessing day, I get him to Pambidi say, I Shantikumar Singh, Executive Director, Technical. MSPDCL ni Manipur State Power Distribution Company Limited ni ayan namada oja Shantikumar Singh oi de lengthen video se Aribam Robindro editor Poknapham ni ai Tamo Robindro su taram nok sari adu Tamo Robindro ni oi da ai ne heta famini jari city Phulchand Sharma President Consumer Club Manipur ni ai oja Phulchand su taram nok sari ai yan an ba se ai oja Shantikumar da laksapte oja ngarang gi thokdok se tawgi di khabar gi gari report yang jawda swaida HT high tension की करी हम दिदुम पन्नरे अदुगा थौदों फम सिमा कामजों अनोवर डिस्ट्रिक्ट क्रिएट तो बुदिया कामजों डिस्ट्रिक्ट ने अदुगा सब डिवीजन फुंगियार पुलिस स्टेशन की मनुंग चनबा अंगांग सिंग अमंगांग लेगिदबा याम नुंगाइतबा नौरिबा सही नि अमरोम दा हायरदि लेगिदबा गांग से क्लास 4 तंबा अदुगा चमिनबा खोंलो इनम से सोकबा मरोनि खंजनिंगे से ओजाना चपचान MSPDCL लेबिबनिना अदुआई की मनाक्ता अदुगी सार्कल लेबा सिंकरी सिंग लोइनबक पाउ फाउनो बिबम फमदु चंगबा सिंकरी सिंग वारि साबिरमनि ओइदे फिल्मदु याना चौरना तम थंबिब ताइबो शांतिकुमार ngarang gi thodok si sumai to bani ayu ki pung tariat khare helak bani pan ta dringi swai da thokhiba thodok ne akoi du phang report ki matung ina ada nolin si thokraga akoi gi tarasi kan shek le ga haibo sit chipa haibe to si insulator khudi post ka tara gi si da khon insulator am happy insulator si dis insulator si puncture ga kap thokhiba hai tar kap thokpa de gi tara si jumper hai de somna kan gi ani si sumaina samjanna ba jumper si sina samjanna ba sina tawraga crossam da tahara ga leiba admai to na khudi post si da su mai lere adu khudi post si da puriba khoi gi jamin pha ba se tu gi da ba phariba stay where do adu da su mai leiba gi kaino ni evidence ne khoi ni phangi se adu da mai lere ga mai si load load da bani na kaino station da su akoi gi adu gi kaino si impact si leita ba adu me stage ni le ri se adu le bis da angang sing sina chatluraga nga sa gi stay where si da ma khong na lowi hai low di tuition bani hai tuition laga ama sina manga langmina ba ani sina ma tu re na hojigi kano to bu sidigi changjal lu da maine singa ga moina feel to bu digi khoi gi reflex na kap thok pu le dina aduna ani sim di sep to horoba ama di ma khong na lo ga tu bani na mai to bu ne hai adu mai du direct art se mi du power ga chakram ne mi du di taseng electric ko to re aduni to ja du di sti wara ga se tat na dum kano to bu jani aduni hojig ngarang gi yam noi ta ba kaino ne aduna ma nonglen mi sike tho kan ma si adum thoi mar marta adu akoi na su yam thoning da ba poni adu mafam ji remote oi ba khoi main road gi kilometer ani mu sangjal ga jungle da leba jungle mark da leba poni hana ari ba lambi ma salami huji ki stage da adu lambi si huji di abandon tor ga makha da lambi ka ki ba gi huji gi area si chahi kun gi mamang de tingi ba line ne ari si gi rural electrification ne ha ma lakpa scheme ma da de tingi ba line ne ba na khara su li ra ba khara sol la ba kanu su oi ba adugi issue ni tawrise okay aduga baru nga sai gi wire ga post ka marakta current phongna da ba hap to riba insulator se masi puncture oi gi masi kai go ni kai ka na wire se hai bu maru ga pai thoro ka do ni ai khang jani na madugi insulator kai gi thawong se
ngang hangi ko na anirak ahum lukum thekak anirak ahum lukum nong lu theng na jare Hoi. masida sok khip jala na mawang de so le jala numit sigi hek mamang sin nuksida kan ba tawgi kui kui dana pungsing da kanaraga adu da tawu oidoi ni okay natragdi mamang ni numit su same evening se evening da su nong lu si kha tawe ba adu de su akoi una haijen ba khon ba tawgi artful technology bada koi tripping tawre ba koi su protection system adi si fill tawna ba system substation de lay ba ko adu da fill tawrak na auto tripping tawgi ba ko nimi si kisi hojigi football si foga sum high level ja ne ba adu timing du chana ru ba ha ga dra hojigi taw du ta sing na mana het nal laga dum mai het low lay bo ga di kano taw ga don ba substation da dum fill tawraga trip tawraga dong ne okay adu na akoi gi labor relation substation the labor protection relation just sensitive way kitang wat ba hathai ne ari bo ba adum one course we ai adagi somna kan gi direct khudibo se swine nal laga labor na ta ba sum nusi ko high high level le ko adu timing chana bo we ai adu mai chi post current le re adu ga stay where si de le re aduna ngasai hairaga sum leibu matam de mi thengudringe dim phaba thengwa di voltage difference la akanda electric power chatuni na adu case ni tawlis adu ki khu ganangi chide nyam nungai de thogoksi hojiki case tu ni yes to bi insulator tu di ngasai gi wire high du mo mo kan insulator tu puncture to gre adu ga high pa kan da hek thengba area am leibani na thengba jaga taru kan da kan la kala gi ngasai gi khudong cha da ba hojiki khudong ki ba thogong thengnawi wani adu ga tawo ji hai ba dripping the tam do ngasai gi swai da kanom thok re har kan da auto cut to go system se simtang ngning ba anda ki round chi da hoi adu dong computer se adu dong hai bi ra mo sin da akoi gi mai si source of substation dei la ka du ni da adu lakphum si da akoi control system adum thamme relay thamme breaker thamme adu na achaw major full am lak matam da akoi gi substation la adum ngasai over current natraga artful asum la kan da adum ita trip tawe khatang kan mai ga kan se apane limitation am thamaga current se adu am instantaneous one am ping na taw du di adum fill taw da su yawi ko adu magi case oi du ni kai ginda relay system si before ngarang evening da di trip ani ung tawe ba lambi do una ta ba wa ta san ba ko cham taw gi adu nimit si da di hojigi taw si da trip si yam thuna mai hora kan da kano tora kan da pau haina kan da maina kano taw gi bane adu hojigi system si da khoi su si academically naina ba karmai tawri no masi kari gi no haiba ma khoi su yam kanna khoi su choropom di hojik khara khangmang ngam ma di ibana yeng ba sing da su sungu shoduna kari dei thok puno si ihan khangning do ni ihan ba da HT line do makhara tatlaga ta le ga lokhota bida HT line do tasing tasing na madu thengu ba natraga mada pairu ba madwai du manak na chalu bada singbo raga di mayam na khanduru shi adu kuinda ta le budu kari gi lokhota bono kari gi mai kakta bono haibum di lakko ni adu maktu di nati to godu insulator puncture oi badagi stay where da mai phawrok pa phawrok lo na ba adwai du da chat pasing kari sing do chap chan thengnaru ba duma ngang duma yam nungai ta ba thobok duma thoe ma kan ngin changu ba ngang ni duma lang thorok badagi layok phadana nga sai gi mai chi pai ubuda nappa ga lehi ma adagi lang thorok pa ma reflex lakko du ba ba kan da yam na haidi serious condition da like na bi film duni awai ma thang nong lak chang taw lo baroi na manipur da haiba te manipur da tampak sing baroi na nong siki phibam sing kari sing leiba u air ki mathak ta uwa sing kari sing nan chan ba adu na ta ba kan da su baroi na electric post sung ba anak pa pukhi da kai da kumu ba kholu da singa dum lei ki da ba khokki da ba sum theng na re karing ba even 2016 da ukhul da badusu kulda mai sing bai thogdom su thoim ni adwai du da ngang du makhutu kak pa area ni even high court na kaina adwai matang du mai oja Phulchand lak chage compensate to kaina MSPDCL high bai gari gi legre taw ngarang incident ngarang gi thogdok si an accident on obibra na tagada sheer negligence na basidi accident ga son nate basidi neglect to bodai ni kaina high bai kamai obligation ni da kunja singi version matung ni de hojiki ya da basi matam sana authority da sembi na ba hai sembi da bani hai ba yuwa pham ma lei bani na masi department gi maikeri negligence khara di lei bra hai bugi okay ground reporter phangba pawmi singna pawl ujo bada maroina sembi da ba sai gi insulator du bo re samwar kaya no ya da bun di theng re ya da ba sembi wa complaint de le re hai sam sam da kan da sing taw kha da ba lei bani na negligence ni hai bugi
ꯊꯑꯣꯏꯅ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯁꯨ ꯃꯇꯝ ꯆꯥꯅ ꯀꯝꯄ꯭ꯂꯦꯟꯗꯨ ꯐꯪꯕꯒ ꯌꯦꯡꯁꯤꯜꯍꯧꯗꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯌꯦꯡꯁꯤꯜꯂꯝꯕ ꯁꯦꯝꯖꯤꯜꯍꯧꯕ ꯊꯣꯛꯑꯕꯗꯤ ꯑꯉꯥꯡ ꯈꯨꯗꯣꯡꯊꯤꯗꯨ ꯊꯣꯛꯑꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗ ꯈꯔꯗꯤ ꯂꯩ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗ electricity is a good servant but a bad master ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯅ good servant ꯑꯗꯨꯒ bad master bad master ꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯂꯣꯏꯅꯔꯤꯉꯩꯗꯤ ꯐꯕ ꯁꯦ electricity ꯗ ꯃꯄꯥꯟ ꯇꯥꯡꯉꯒꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯃꯣꯕꯥꯏꯜ ꯃꯛꯇ ꯑꯣꯏꯔꯁꯨ ꯆꯥꯔꯖ ꯇꯧꯕꯗꯨꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯗ ꯎꯍꯜꯂꯤꯁꯤꯁꯨ electricity ꯃꯇꯦꯡꯅꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯚ꯭ꯌꯇꯥ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯚ꯭ꯌꯇꯥꯁꯤꯗ ꯑꯑꯣꯟꯕ ꯆꯥꯎꯈꯠꯄ ꯃꯌꯥꯝ ꯑꯃꯗꯤ ꯄꯣꯔꯛꯑꯕꯅꯦꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ electricity ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯁꯤꯕꯨ ꯌꯥꯎꯗ꯭ꯔꯕ ꯃꯁꯤꯗ ꯁꯣꯊꯔꯕ ꯆꯥꯎꯈꯠꯄ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯗꯧꯅꯦꯕ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯃꯇꯝ ꯑꯃ ꯑꯩꯈꯣꯏ ꯃꯩ ꯄꯨꯄꯥ ꯃꯨꯠꯂꯤꯕꯗꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦꯗꯅ ꯄꯔꯤꯈꯥ ꯃꯌꯥꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯩ ꯇꯤꯚꯤ ꯌꯦꯡꯕ ꯐꯪꯗꯦ ꯑꯗꯒꯤ ꯋꯥꯔꯜ ꯀꯞꯀꯤꯗꯃꯛꯇ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯒꯤ ꯀꯩꯅꯣꯗꯣ ꯍꯦꯚꯤ ꯐꯨꯌꯦꯜ ꯄ꯭ꯔꯣꯖꯦꯛꯇꯨ ꯉꯪꯗ꯭ꯔꯒ ꯃꯩꯒ ꯄꯤ ꯇꯧꯔꯤ ꯃꯁꯥꯒꯤ ꯀꯩꯅꯣꯁꯤꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯐꯔꯦ electricity ꯑꯩꯈꯣꯏ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯣꯔꯄꯣꯔꯦꯁꯟꯁꯦ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯐꯔꯦ ꯁ꯭ꯋꯥꯏꯗ ꯐꯕꯗ ꯅꯠꯇꯅ ꯆꯤꯡ ꯃꯥꯟꯗꯁꯨ ꯌꯧꯅ ꯐꯔꯦ ꯆꯤꯡ ꯃꯥꯟꯗꯁꯨ ꯃꯥꯒꯤ ꯉꯁꯥꯏ electricity networkꯁꯤ ꯂꯩꯗꯅ ꯊꯧꯗꯣꯛ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯁꯤ ꯂꯥꯁ ꯋꯥꯟ ꯁꯦꯅꯥꯄꯇꯤꯒꯤ ꯚꯤꯂꯦꯖ ꯑꯃ electrify ꯇꯧꯈꯤꯕꯗꯨꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯀꯩꯅꯣ ꯇꯧꯔꯦꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩ ꯃꯣꯏ ꯁꯣꯂꯔꯅ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯂꯣꯏ electrify ꯇꯧꯔꯕ ꯀꯩꯅꯣꯅꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯁꯤ ꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯤꯁꯤ ꯁꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯂꯝꯍꯥꯡꯗ ꯀꯩꯗ ꯆꯤꯡꯗ ꯁꯤꯗ ꯁꯤꯕꯁꯤꯅ ꯃꯁꯤꯡꯁꯦ ꯌꯨꯝꯗ ꯁꯤꯕ ꯌꯨꯝꯗꯁꯨ electricꯇ ꯁꯦꯝꯃꯨꯕꯗꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯌꯦꯟꯁ ꯃꯌꯥꯝꯗꯨꯗꯒꯤꯁꯨ ꯇꯨꯂꯨꯗ ꯁꯤꯕꯁꯨ ꯐꯅ ꯌꯥꯝꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯇꯨꯂꯨꯗ ꯁꯤꯕ ꯑꯣꯏꯕ ꯌꯥꯏ ꯑꯩ electric ꯁꯦꯝꯕꯗ ꯁꯤꯕ ꯑꯣꯏꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯨꯠꯁꯦ ꯆꯣꯠꯂꯒ ꯁꯨꯏꯗꯨ ꯕꯇꯟꯗꯨ ꯅꯝꯕꯗ ꯆꯤꯡꯅꯤ ꯁꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯣ ꯑꯗꯣ ꯁꯤꯗ ꯁꯤꯕ ꯃꯁꯤꯡꯗꯒꯤꯗꯤ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯀꯩꯗ ꯉꯁꯥꯏꯒꯤ ꯄꯣꯜꯗ ꯀꯔꯦꯟ ꯍꯦꯛ ꯂꯩꯔꯝꯕꯒꯨꯝꯕ ꯈꯪꯗꯅ ꯍꯦꯛ ꯊꯦꯡꯉꯨꯕꯒꯨꯝꯕ ꯑꯗꯒꯤ ꯁꯥ ꯁꯟꯁꯨ ꯌꯥꯝ ꯁꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤꯗ ꯁꯤꯕ ꯃꯁꯤꯡꯁꯤꯅ ꯍꯦꯜꯂꯤ ꯍꯥꯏ ꯑꯗꯨ ꯗꯥꯇꯥꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏ ꯔꯤꯁꯥꯔꯆ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯅ ꯄꯤꯕ ꯃꯥꯏꯗꯨ 2011 ꯐꯥꯎꯕꯒꯤ ꯄꯤꯕꯅꯤ 68%ꯒꯨꯝꯕꯗꯤ ꯔꯣꯗ ꯁꯥꯏꯗꯇ ꯁꯤꯕꯁꯤꯅ ꯑꯣꯏ ꯑꯗꯒꯤ ꯌꯨꯝꯗ ꯁꯤꯕꯅ ꯑꯇꯩ ꯀꯩꯅꯣꯁꯤ ꯑꯣꯏ ꯀꯥ ꯍꯦꯟꯅ ꯃꯥꯅ ꯄꯤꯖꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛꯀꯤꯁꯦ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯧꯖꯩ ꯑꯩꯈꯣꯏꯅ ꯇꯥꯕꯗꯁꯨ ꯆꯤꯡ ꯁꯤꯔꯦꯁꯦ ꯑꯗꯨꯝ ꯂꯝꯐꯦꯜꯗ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯇꯤꯡꯉꯝꯃꯤ ꯑꯥꯏꯁꯇꯤ ꯋꯦꯌꯔ ꯇꯠꯇ ꯇꯥꯏꯒꯅ ꯏꯔꯣꯏꯁꯦꯝꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯈꯨꯠ ꯑꯗꯨꯝ ꯊꯤꯅ ꯁꯣꯛꯈꯤ ꯁꯤꯗꯤ ꯁꯤꯍꯧꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯊꯣꯛꯄꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯒꯗꯤ ꯈꯨꯗꯛꯇ ꯃꯁꯤ ꯃꯤ ꯁꯤꯕ ꯌꯥꯕ ꯄꯣꯠꯅꯤना ꯃꯩ ꯆꯥꯛꯄ ꯌꯥꯕꯅꯤ ꯃꯤ ꯁꯤꯕ ꯌꯥꯕ ꯄꯣꯠꯅꯤना ꯀꯝꯄ꯭ꯂꯦꯟꯕꯨ ꯂꯥꯛꯑꯒꯗꯤ ꯈꯨꯗꯛꯇ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯕ ꯑꯃꯁꯦ ꯀꯟꯅ ꯊꯝꯖꯅꯤꯡꯉꯤ ꯁꯣꯛꯄꯁꯦ ꯇꯉꯥꯏ ꯐꯗꯅ ꯀꯔꯦꯟꯗꯨ ꯆꯠꯄꯗꯨ ꯉꯁꯥꯏꯒꯤ ꯃꯩ ꯋꯥꯌꯔꯒꯨꯝꯕ ꯄꯥꯏꯔꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯒ ꯀꯔꯤꯒꯤ ꯈꯥꯖꯤꯟꯕꯁꯤꯡ ꯀꯔꯤꯁꯤꯡ ꯃꯅꯥꯛ ꯅꯛꯅ ꯄꯥꯏꯔꯨꯕꯗ ꯆꯤꯡꯕꯒꯤ ꯀꯦꯁ ꯁꯨꯝ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯄꯥꯏꯔꯨꯀꯥꯟꯗ ꯈꯤꯇꯪ ꯊꯦꯡꯀꯥꯟꯗ ꯆꯤꯡꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯗꯨꯋꯥꯏꯗꯨꯐꯥꯎꯗ ꯊꯣꯏꯅ ꯍꯥꯏꯗꯤ ꯃꯤ ꯏꯁꯨ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯆꯤꯡꯕꯗꯒꯤ ꯃꯁꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯛꯑꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯏꯅꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯒꯗꯤ ꯃꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯇꯥꯃꯣ ꯔꯣꯕꯤꯟꯗ꯭ꯔꯅ ꯊꯝꯕꯤꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯒꯨꯗ ꯁꯥꯔꯚꯦꯟꯅꯤ ꯑꯗꯨꯒ ꯃꯥꯁꯇꯔ ꯑꯣꯟꯈ꯭ꯔꯒꯅ ꯕꯦꯠꯅꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯁꯦ ꯁꯦꯐꯇꯤ ꯃꯦꯖꯔ ꯀꯧꯕ ꯆꯦꯟꯗꯨꯅ ꯄꯨꯜꯂꯤꯡꯈꯩꯗꯤ ꯌꯥꯕ ꯁꯦꯐꯇꯤ ꯍꯥꯏꯗꯨ ꯍꯦꯛ ꯀꯧꯕ ꯀꯥꯟꯗꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯕꯦꯠ ꯃꯥꯁꯇꯔ ꯑꯣꯟꯗꯧꯔꯤꯁꯦ ꯑꯣꯖꯥ ꯐꯨꯜꯆꯥꯟ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯖꯥ ꯃꯁꯤ ꯀꯟꯖꯨꯃꯔ ꯀ꯭ꯂꯕꯀꯤ ꯀꯔꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯃꯩ ꯐꯪꯕ ꯐꯪꯗꯕ ꯑꯗꯨꯒ ꯃꯩ ꯐꯪꯗꯦ ꯀꯥꯏꯅ ꯋꯥꯈꯠꯂꯛꯄ ꯁꯨꯝ ꯂꯩꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯃꯩꯅ ꯆꯤꯡꯕꯗꯒꯤ ꯁꯣꯏꯅꯥꯏꯍꯟꯕ ꯃꯩꯅ ꯆꯤꯡꯕꯗꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕꯒꯤ ꯀꯔꯤꯒꯤ ꯀꯦꯁꯁꯤꯡꯁꯦ ꯀꯟꯖꯨꯃꯔ ꯀ꯭ꯂꯕꯇꯁꯨ ꯂꯥꯛꯄꯤꯕ꯭ꯔꯥ ꯂꯥꯛꯈ꯭ꯔꯀꯥꯟꯗꯗꯤ ꯀꯟꯖꯨꯃꯔ ꯀ꯭ꯂꯕꯀꯤ ꯑꯩ ꯗꯥꯇꯥ ꯑꯝꯇꯪ ꯈꯪꯖꯅꯤꯡꯗꯣꯏꯅꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯅ ꯆꯞ ꯆꯥꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯃꯩꯅ ꯆꯤꯡꯕ ꯑꯗꯨꯒ ꯃꯩꯅ ꯆꯤꯡꯕꯗꯒꯤ ꯁꯤꯈꯤꯕ ꯂꯩꯈꯤꯗꯕ ꯄꯤꯈꯝꯅꯍꯟꯕ ꯑꯗꯩ ꯀꯩꯅꯣꯁꯦ ꯁꯣꯏꯅꯥꯏꯍꯟꯕ ꯍꯥꯏꯇꯥꯏꯌꯦ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯀꯔꯤꯁꯤꯡ
ꯁ꯭ꯋꯥꯏꯁꯤ ꯀꯃꯥꯏꯅ ꯅꯩꯅꯕꯤ ꯑꯗꯨꯒ ꯑꯦꯖ ꯑ ꯍꯣꯜ ꯎꯔꯛꯄꯁꯤꯡ ꯀꯦꯁ ꯊꯦꯡꯅꯔꯗꯤ ꯀꯦꯁꯀꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯅ ꯁꯨꯝ ꯂꯧꯕꯗꯨ ꯌꯥꯕꯒꯤ ꯐꯤꯕꯝꯗꯨ ꯁꯨꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯥꯔꯠꯁꯨꯝꯗꯨ ꯊꯝꯕꯤꯕ ꯇꯥꯏ ꯑꯣꯖꯥ ꯐꯨꯜꯆꯥꯡ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯇꯥꯃꯣ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯇꯥꯛꯄꯤꯈꯤꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯁꯨꯝ ꯍꯥꯏꯒꯦ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯈꯔ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯑꯗꯨꯝ ꯑꯩ ꯑꯆꯨꯝꯕꯅꯦꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯁꯥꯏꯠꯇ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯁꯦꯕꯀꯣ ꯃꯥꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯇꯝꯗ ꯋꯥꯌꯔꯁꯤ ꯑꯩꯆ ꯇꯤ ꯂꯥꯏꯟꯁꯤ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯔꯒ ꯊꯦꯡꯅꯗꯣꯏꯅꯤ ꯁ꯭ꯄꯥꯔꯛ ꯊꯣꯛꯇꯣꯏꯅꯤ ꯇꯜꯂꯛꯀꯗꯣꯏꯅꯤ ꯃꯥ ꯏꯟꯁꯨꯂꯦꯇꯔ ꯇꯥꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯩ ꯆꯥꯛꯂꯛꯀꯗꯣꯏꯅꯤ ꯁꯤꯒꯤ ꯄꯣꯠꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯤꯡ ꯌꯦꯡꯁꯤꯟꯅꯤꯡꯍꯟꯕꯁꯤ ꯀꯔꯤꯗ ꯌꯦꯡꯁꯤꯟꯅꯤꯡꯒꯦꯗ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯃꯒꯤ ꯑꯁꯥꯡꯕ ꯀꯌꯥ ꯑꯣꯏꯒꯗꯒꯦ ꯗꯤꯁꯇꯦꯟꯁꯁꯦ ꯁꯤꯗ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯑꯒꯗꯤ ꯃꯁꯤꯗ ꯋꯥꯌꯔꯁꯤ ꯊꯦꯡꯅꯕ ꯌꯥꯏ ꯊꯦꯡꯅꯗꯕ ꯌꯥꯏ ꯀꯁꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯈꯔ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯨ ꯑꯩ ꯉꯥꯛꯅ ꯆꯠꯂꯝꯒꯗꯧꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯚꯟ ꯏꯝꯐꯥꯜꯗ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯈꯪ ꯑꯍꯩ ꯂꯩꯔꯕ ꯖꯒꯥ ꯁꯤꯐꯥꯎꯕꯗ ꯑꯋꯥꯕ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯆꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯍꯟꯖꯅꯤꯡꯉꯤ ꯒꯚꯔꯟꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯑꯦꯛꯁꯟ ꯑꯃꯗꯤ ꯑꯩ ꯇꯧꯍꯟꯖꯅꯤꯡꯉꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯌꯦꯡꯉꯁꯤ ꯁꯤꯗ ꯏꯝꯐꯥꯜꯗ ꯄꯨꯊꯣꯔꯛꯑꯁꯤ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯆ ꯇꯤ ꯂꯥꯏꯟ ꯑꯃ ꯇꯠꯂꯦ ꯂꯧꯔꯁꯤ ꯑꯩꯈꯣꯏ ꯀꯅꯥꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯩ ꯁꯦ ꯑꯩꯒꯤ ꯁꯕ ꯏꯁꯇꯦꯁꯟꯁꯤ ꯀꯣꯡꯕ ꯁꯕ ꯏꯁꯇꯦꯁꯟꯅꯤ ꯀꯣꯡꯕꯅ ꯀꯣꯟꯕꯅꯤ ꯀꯣꯡꯕ ꯁꯕ ꯏꯁꯇꯦꯁꯟꯗ ꯈꯣꯡꯃꯟ ꯐꯤꯗꯔꯅꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯩ ꯅꯨꯡꯉꯥꯏꯇꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯈꯣꯟ ꯐꯤꯗꯔꯁꯤꯅꯤ ꯖꯪꯒꯜ ꯀꯠꯇꯤꯡ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦ ꯇꯧꯗꯦꯅ ꯂꯧꯏ ꯅꯣꯡ ꯆꯨꯕ ꯌꯥꯗꯦ ꯃꯩ ꯑꯗꯨꯝ ꯃꯨꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯐꯣꯟ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕꯁꯦ ꯃꯩꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯩꯁꯤ ꯃꯨꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯪꯖꯅꯤꯡꯕꯁꯦ ꯇꯦꯂꯤꯐꯣꯟ ꯂꯩꯇꯦꯕ ꯇꯦꯂꯤꯐꯣꯟ ꯂꯩꯔꯝꯃꯤꯕ ꯇꯦꯂꯤꯐꯣꯟꯁꯤ ꯆꯠꯈꯤꯗ꯭ꯔꯦ ꯇꯥꯃꯣ ꯁꯥꯟꯇꯤꯀꯨꯃꯥꯔ ꯈꯪꯕꯤꯔꯝꯕ ꯌꯥꯏ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯣꯖꯥ ꯐꯨꯜꯆꯥꯡꯒꯤꯁꯤ ꯂꯩꯀꯥꯏ ꯑꯣꯖꯥꯒꯤ ꯑꯦꯔꯤꯌꯥꯗꯨ ꯂꯥꯛꯇꯕ ꯀꯥꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯃ ꯈꯪꯅꯤꯡꯗꯣꯏꯁꯦ ꯃꯩꯗꯨ ꯊꯥꯗꯤ ꯊꯥꯅꯤꯡꯉꯤꯅꯤ ꯇꯧꯕꯇꯕꯨ ꯊꯥꯕꯃꯨꯛ ꯌꯥꯗ꯭ꯔꯒꯁꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯒꯤ ꯑꯗꯨꯁꯨ ꯈꯪꯅꯤꯡꯗꯣꯔꯤꯅꯤ ꯃꯩ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯅꯤꯡꯗꯣꯔꯤꯅꯤ ꯇꯦꯂꯤꯐꯣꯟ ꯄꯥꯏꯔꯛꯇꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯗꯨ ꯑꯦꯔꯤꯌꯥꯗꯨꯁꯨ ꯑꯩꯅ ꯈꯪꯕ ꯑꯣꯖꯥ ꯐꯨꯜꯆꯥꯡ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤꯅ ꯁꯣ ꯐꯥꯔ ꯑꯦꯁ ꯀꯟꯖꯨꯃꯔ ꯀ꯭ꯂꯕꯇꯒꯤ ꯂꯥꯛꯇꯣꯏꯁꯤ ꯃꯩꯁꯤ ꯆꯤꯡꯕ ꯈꯣꯠꯄꯒꯤ ꯀꯔꯤꯒꯤ ꯏꯚꯟ ꯂꯩꯈꯤꯗꯕ ꯌꯥꯎꯕ ꯑꯗꯒꯤ ꯁꯣꯏꯅꯥꯏꯕ ꯌꯥꯎꯕ ꯀꯔꯤꯒꯤ ꯀꯦꯁꯁꯤꯡ ꯀꯔꯤꯁꯤꯡ ꯊꯦꯡꯅꯕ ꯀꯥꯟꯗ ꯀꯟꯖꯨꯃꯔꯒꯤ ꯊ꯭ꯔꯨꯗ ꯊꯦꯡꯅꯕꯤꯕꯅꯤ나 ꯁꯣꯐꯥ ꯑꯩ ꯇꯥꯖꯔꯛꯀꯦ ꯍꯧꯖꯤꯛ ꯃꯈꯥ ꯑꯗꯨꯒꯤ ꯄꯨꯁꯤꯜꯂꯛꯀꯦ ꯍꯧꯖꯤꯛꯀꯤ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯀꯟꯖꯨꯃꯔꯁ ꯀ꯭ꯂꯕꯇ ꯀꯟꯖꯨꯃꯔꯁ ꯐꯣꯔꯝꯗ ꯁ꯭ꯇꯦꯠ ꯀꯃꯤꯁꯟꯗ ꯂꯥꯛꯈꯤꯕ ꯀꯦꯁꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯃꯤꯁꯤꯡꯁꯤ ꯕꯤꯜꯒꯤ ꯃꯇꯥꯡꯅꯤ ꯃꯃꯥꯡꯒꯤ ꯕꯤꯜꯒꯤ ꯃꯇꯥꯡꯁꯤꯗꯅ ꯑꯌꯥꯝꯕ ꯀꯦꯁ ꯂꯥꯛꯈꯤꯕꯁꯦ ꯑꯗꯨꯅ ꯀꯦꯁ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯦ ꯀꯦꯁ 30-40 ꯍꯦꯟꯅ ꯂꯥꯛꯈ꯭ꯔꯦ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯂꯥꯛꯑꯕꯅꯤꯅ ꯄ꯭ꯔꯤꯄꯦꯗ ꯂꯥꯛꯑꯕꯅꯤꯅ ꯃꯗꯨꯒꯤ ꯀꯦꯁꯁꯤ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯤꯕ ꯀꯦꯁꯁꯤ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯑꯃ ꯆꯪꯉꯤꯁꯤ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯗꯅꯦ ꯑꯩꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯑꯩ ꯆꯥꯔꯖ ꯍꯥꯞꯄꯒ ꯇꯧꯔꯤꯅꯤ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯅ ꯁꯥꯔꯚꯤꯁ ꯄꯤꯔꯤꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯕꯨ ꯃꯩꯁꯤ ꯃꯨꯠꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯔꯦꯟꯇꯦꯜ ꯆꯥꯔꯖꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏꯗꯒꯤ ꯔꯦꯟꯇꯦꯜ ꯑꯃ ꯂꯧꯔꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯃꯤꯖꯤꯡ ꯑꯃ ꯇꯧꯔꯤ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯗ ꯃꯩꯁꯤ ꯃꯨꯠꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯟꯖꯨꯃꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦꯕ ꯑꯩꯗꯤ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤ ꯄꯩꯁꯥ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯑꯣꯜꯔꯦꯗꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥꯔꯚꯤꯁꯇꯨ ꯐꯪꯍꯟꯗꯕꯅꯦꯕ ꯁꯤꯒꯤ ꯀꯦꯁꯅꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯂꯩꯅꯔꯤꯕ ꯀꯦꯁꯁꯦ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯍꯥꯞꯄꯒꯨꯝꯕꯅꯤ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯍꯥꯞꯄꯁꯤꯅ ꯀꯗꯥꯏꯗ ꯋꯥꯀꯠꯀꯗꯒꯦ ꯍꯥꯏꯕ ꯐꯔꯛꯅꯤ ꯍꯧꯖꯤꯛ ꯂꯩꯅꯩꯁꯦ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯆꯃꯝꯅꯕ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯣꯐꯤꯁꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯀꯩꯅꯣ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗꯤ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯗ ꯃꯤꯠꯌꯦꯡ ꯈꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯤꯄꯜ ꯄ꯭ꯔꯖꯥꯅꯁꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯦꯋꯦꯌꯔ ꯑꯣꯏꯕꯤꯔꯒ ꯆꯪꯍꯟꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯃꯩꯁꯤ ꯃꯨꯠꯈꯤꯕꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯀꯃꯦꯟ ꯄꯤꯗ꯭ꯔꯤꯁꯦ ꯁꯨꯝ ꯃꯨꯝ ꯁꯣꯟꯅꯔꯒꯁꯨ ꯀꯦꯁ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗ ꯀꯟꯖꯨꯃꯔꯁ ꯀ꯭ꯂꯕꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯕ ꯌꯥꯏ ꯐꯣꯔꯝꯗ ꯁ꯭ꯇꯦꯠ ꯀꯃꯤꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯕ ꯌꯥꯏ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯇꯣꯉꯥꯟꯕ ꯁꯦꯜ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯗꯨꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯦ ꯇꯥꯃꯣꯒꯤ ꯈꯪꯕꯤꯔꯝꯃꯗ꯭ꯔꯥ ꯃꯌꯥꯏ ꯂꯝꯕꯤꯗ ꯊꯥ 3-4 ꯃꯃꯥꯡꯗ
ꯑꯉꯥꯡ ꯑꯃ ꯗꯣꯂꯥ ꯃꯊꯛꯇꯒꯤ ꯃꯩ ꯄꯥꯏꯅ ꯆꯤꯡꯉꯤ ꯃꯩ ꯄꯥꯏꯕꯒꯤꯅ ꯆꯤꯡꯉꯤꯁꯤ ꯃꯁꯥ ꯆꯥꯛꯊꯦꯛꯑꯦ ꯃꯥ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯁꯤꯁꯤꯗ ꯂꯩꯕ ꯌꯥꯕ ꯂꯩꯔꯝꯃꯒ ꯃꯥꯒꯤ ꯃꯕꯨꯛꯁꯤ ꯏꯟꯖꯥꯡ ꯌꯣꯟꯕꯤꯅꯤ ꯃꯕꯨꯛꯁꯤꯅ ꯍꯥꯏꯕ ꯀꯥꯟꯗ ꯈꯪꯕꯅꯤ ꯁꯤꯒꯤ ꯀꯦꯁꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯑꯩꯈꯣꯏꯅ ꯐꯕ ꯉꯥꯏꯒꯗꯧꯔꯤꯕ ꯑꯗꯨ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯇꯥꯔꯝꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯗꯤ ꯀꯔꯤ ꯀꯥꯟꯅꯕ ꯀꯩ ꯄꯤꯕꯤꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯅ ꯍꯪꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯝꯇ ꯂꯥꯛꯇ꯭ꯔꯤ ꯑꯉꯥꯡꯗꯣ ꯗꯣꯂꯥ ꯃꯊꯛ ꯇꯧꯔꯒ ꯃꯥꯏ ꯆꯠꯂꯤꯕ ꯂꯥꯏꯟꯗꯣ ꯄꯥꯏꯔꯨꯕꯅꯤ ꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯁꯤꯗꯤ ꯄꯥꯏꯔꯨꯕꯗ ꯁꯤꯗꯣꯔꯤꯕꯅꯤ ꯆꯤꯡꯉꯒ ꯁꯤꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯤꯔꯤꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯕꯒꯤ ꯗꯤꯁꯇꯦꯟꯁꯇ ꯂꯩꯔꯗꯤ ꯌꯦꯁ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯃꯩ ꯑꯃ ꯀꯅꯦꯛꯁꯟ ꯇꯧꯔꯦ ꯅ꯭ꯌꯨ ꯀꯅꯦꯛꯁꯟ ꯑꯃ ꯅ꯭ꯌꯨ ꯀꯅꯦꯛꯁꯟ ꯇꯧꯔꯒꯗꯤ ꯅ꯭ꯌꯨ ꯀꯅꯦꯛꯁꯟꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯐꯤꯠ ꯇꯧꯕ ꯄꯥꯏꯕ ꯍꯩꯕ ꯃꯤ ꯑꯃ ꯇꯧꯔꯒ ꯍꯦꯛꯇ ꯇꯧꯁꯤꯟꯕꯅꯦꯕ ꯑꯗꯨꯒ CMPꯗ ꯊꯅꯝꯕꯅꯦꯕ ꯁꯤꯗꯩꯗ ꯗꯤꯄꯥꯔꯠꯃꯦꯟꯅ ꯀꯔꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯤꯒꯦ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯗꯤ ꯑꯗꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯐꯤꯠꯇꯤꯡꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯍꯨꯠꯇꯅ ꯂꯣꯏꯅ ꯇꯧꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯔꯤꯝꯁꯇ ꯆꯠꯏ ꯇꯨꯡꯈꯣꯏꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯖꯒꯥꯁꯤ ꯃꯩ ꯍꯧꯔꯤ ꯃꯌꯥꯝꯁꯤ ꯀꯥꯏꯗꯅꯣ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯁꯥꯏꯠ ꯀꯩꯅꯣꯗꯒꯤ ꯇꯧꯔꯛꯄꯅꯤ ꯁꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯉꯥꯛꯇꯅꯦꯕ ꯂꯥꯛꯏꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯑꯩꯅ ꯐꯦꯛꯇꯔꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯑꯩꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯂꯒ ꯃꯥꯒꯤ ꯃꯩ ꯀꯟꯗꯤꯁꯟ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ ꯃꯩꯍꯧ ꯂꯥꯡꯄꯣꯛꯇꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥꯅ ꯈꯟꯖꯕꯗ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯇꯕꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯍꯣꯜ ꯁꯤꯁꯇꯦꯝꯁꯤꯗ ꯁꯨꯝ ꯁꯝꯅ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯅ ꯂꯩꯀꯥꯏꯗ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯈꯪꯅꯕꯗꯨꯃ ꯃꯩ ꯍꯩꯒꯨꯝ ꯇꯧꯅꯤ ꯀꯧꯔꯨꯆꯣ ꯌꯦꯁ ꯁꯠ ꯁꯦꯝꯕꯗꯨꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯣꯏ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯊꯧꯑꯣꯏꯗꯕ ꯑꯗꯨꯒ ꯅꯦꯝꯅ ꯊꯝꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯀꯗꯥꯏꯐꯥꯎꯕ ꯀ꯭ꯋꯥꯂꯤꯇꯤ ꯄꯤꯗꯣꯔꯤ ꯀꯗꯥꯏꯐꯥꯎꯕ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯔꯦ ꯃꯗꯨꯅ ꯆꯞ ꯆꯥꯅ ꯁꯦꯐꯇꯤꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯀꯥꯟꯗ ꯌꯦꯁ ꯀꯗꯥꯏꯐꯥꯎ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯒꯤ ꯑꯣꯖꯥ ꯍꯧꯖꯤꯛꯄꯨ ꯌꯥꯝ ꯐꯖꯕ ꯑꯦꯔꯤꯌꯥꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯃꯊꯪ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯁꯥꯟꯇꯤꯀꯨꯃꯥꯔ ꯃꯔꯨ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯐꯨꯜꯆꯥꯟꯅ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝ ꯑꯃ ꯉꯁꯥꯏꯒꯤ ꯃꯗꯨꯋꯥꯏꯗꯣ ꯈꯤꯇꯪ ꯋꯥꯌꯔꯁꯤ ꯉꯁꯥꯏꯒꯤ ꯑꯝꯇꯪ ꯄꯨꯗꯕꯅꯤ나 ꯑꯅꯤꯗꯤ ꯄꯨꯗꯣꯔꯤꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯅꯤꯁꯤꯒꯤ ꯍꯥꯏꯅꯔꯛꯄꯒꯤ ꯀꯩꯅꯣꯗꯨꯅꯤ ꯁ꯭ꯋꯥꯏꯗ ꯋꯥꯌꯔ ꯇꯨ ꯋꯥꯌꯔꯒꯤ ꯗꯤꯁꯇꯦꯟꯁꯇꯨꯃ ꯍꯥꯏꯐꯦꯠ ꯑꯣꯖꯥ ꯐꯨꯜꯆꯥꯟꯁꯨ ꯍꯥꯏꯐꯦꯠ ꯀꯣꯏꯁꯟꯕꯨꯗꯤ ꯇꯧꯕꯤꯔꯤ ꯑꯗꯨꯒꯤ ꯐꯅ ꯒꯦꯞꯇꯨ ꯂꯩꯔꯁꯨ ꯉꯁꯥꯏꯗꯤ ꯇꯠꯄꯗꯨꯗꯤ ꯇꯥꯃꯣ ꯍꯥꯏꯕꯗꯨ ꯏꯟꯁꯨꯂꯦꯇꯔꯗꯨꯅꯤ ꯏꯟꯁꯨꯂꯦꯇꯔ ꯀꯥꯏꯔꯛꯑꯀꯥꯟꯗꯗꯤ ꯒꯦꯞꯇꯨꯒꯤꯁꯨ ꯍꯣꯏ ꯒꯦꯞꯇꯨꯒꯤꯁꯨ ꯑꯗꯨꯝ ꯑꯦꯔꯤꯌꯥ ꯑꯃꯗ ꯂꯩꯅꯤ ꯑꯗꯨꯋꯥꯏꯐꯥꯎꯗ ꯃꯦꯟꯇꯦꯟ ꯇꯧꯔ ꯆꯠꯄꯤꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯁꯣ ꯐꯥꯔ ꯑꯦꯁ ꯏꯟꯁꯨꯂꯦꯇꯔꯗꯨ ꯀꯥꯏꯈꯤꯕ ꯍꯥꯏꯁꯦ ꯏꯟꯁꯨꯂꯦꯇꯔ ꯀꯥꯏꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯛꯄꯕꯨꯗꯤ ꯉꯔꯥꯡ ꯊꯧꯗꯣꯛꯁꯦ ꯇꯥꯃꯣꯅ ꯑꯗꯨꯃꯛꯅ ꯅꯠꯇ꯭ꯔꯁꯨ ꯂꯩꯔꯤꯕ ꯀꯩꯅꯣꯗ ꯄ꯭ꯔꯥꯏꯚꯦꯠ ꯐꯩꯁꯤ ꯑꯦꯕꯤꯗꯦꯟꯁ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯋꯥꯏ ꯊꯦꯡꯅꯔꯤꯁꯦ ꯏꯟꯁꯨꯂꯦꯇꯔ ꯀꯥꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯃꯦꯟ ꯑꯣꯏꯅ ꯉꯁꯥꯏ ꯇꯥꯃꯣ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯊꯝꯕꯤꯕꯗꯨꯅ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯍꯥꯏꯕ ꯇꯥꯏ ꯁꯥꯏꯠꯇꯩꯗꯤ ꯋꯥꯀꯠꯄ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯂꯩꯔꯤ ꯍꯥꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒꯗꯤ ꯇꯥꯃꯣ ꯀꯔꯤꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯀꯔꯤꯁꯤꯡ ꯐꯪꯈꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯀ ꯑꯥꯗ ꯂꯩꯔꯤꯕ ꯁꯕ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯒꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ MSPDCLꯒꯤ ꯑꯣꯐꯤꯁꯇꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄ ꯖꯥꯠꯂꯥ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯈꯤꯇꯪ ꯄꯕ꯭ꯂꯤꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯀꯝꯄ꯭ꯂꯦꯟ ꯍꯥꯟꯅ ꯂꯩꯕ ꯖꯥꯠꯂꯥ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨ ꯑꯩꯈꯣꯏ ꯒꯥꯔꯕꯟꯗ꯭ꯔꯣꯅ ꯉꯁꯥꯏ ꯄꯟꯕꯗ ꯑꯩ ꯑꯗꯨꯒꯤꯗꯨ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕ ICT ꯂꯥꯏꯟ ꯆꯠꯂꯤꯕ ꯑꯦꯔꯤꯌꯥꯁꯦ ꯁꯤꯗ ꯂꯝꯕꯤ ꯑꯔꯤꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯊꯥꯏꯅ ꯑꯩꯁꯨ ꯆꯠꯅꯗ꯭ꯔꯕ ꯑꯗꯨ ꯑꯦꯕꯥꯟꯗꯟ ꯇꯧꯈ꯭ꯔꯒ ꯃꯈꯥꯗ ꯃꯣꯏ ꯂꯝꯕꯤ ꯑꯅꯧꯕ PMGSYꯒꯤ ꯀꯛꯑꯦꯕ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯄꯕ꯭ꯂꯤꯛ ꯂꯤꯗꯔ ꯈꯔꯒ ꯀꯩꯅꯣꯒ ꯊꯥ 2-3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯦ ꯑꯩꯒꯁꯨ ꯄꯔꯁꯅꯦꯜ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩ ꯃꯤ ꯃꯃꯤꯡꯒꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯃꯈꯥꯗ ꯆꯠꯂꯕꯅꯤ나 ꯃꯊꯛꯀꯤ ꯁꯤꯗꯩꯁꯤꯗ ꯋꯥꯌꯔ ꯐꯥꯎꯔꯤꯁꯤ ꯃꯈꯥꯗ ꯁꯤꯐ ꯇꯧꯔꯒꯦ ꯍꯣꯡꯊꯔꯒꯦ ꯁꯤ ꯍꯣꯡꯊꯕꯒꯤꯗꯃꯛ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯁꯔꯚꯦ ꯆꯠꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯑꯃ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯃꯦꯟꯇꯦꯅꯦꯟꯁ ꯅꯨꯡꯉꯥꯏꯅꯕ ꯁꯨꯃꯥꯏꯅ ꯍꯣꯡꯊꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯁꯨ ꯌꯥꯝ ꯀꯨꯏꯕꯗꯤ ꯅꯠꯇꯦ ꯊꯥ 2 ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯂꯥꯛꯈꯤꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨ ꯄꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯑꯦꯖꯨꯀꯦꯇꯤꯚꯁꯤꯡꯗꯨꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯒꯅꯨ ꯅꯪ ꯁꯔꯚꯦ ꯆꯠꯂꯣ ꯃꯦꯇꯔꯤꯌꯦꯜ ꯀꯌꯥꯝ ꯆꯪꯒꯗꯒꯦ ꯑꯗꯨ ꯌꯦꯡꯁꯤ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯆꯪꯉꯤꯗꯅꯀꯣ ꯂꯝꯕꯤ ꯑꯃ ꯇꯤꯡꯕ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯁ꯭ꯀꯤꯝ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯃꯦꯟꯇꯦꯅꯦꯟꯁꯁꯤ ꯇꯧꯁꯤꯔꯥ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯣꯏꯗꯕ ꯌꯦꯡꯉꯨꯅ ꯑꯗꯨꯒꯤ ꯁꯔꯚꯦ ꯑꯃꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯊꯥꯔꯒ ꯂꯩꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯐꯥꯎꯗ ꯍꯥꯏꯕꯤꯔꯤꯁꯤ ꯑꯣꯐꯤꯁꯇ ꯂꯥꯛꯈ꯭ꯔꯤꯁꯤ ꯃꯊꯛꯇ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯂꯝꯕꯤ ꯃꯈꯥꯗ ꯀꯛꯈ꯭ꯔꯕꯗꯨꯗ ꯃꯈꯥꯗ ꯄꯨꯊꯣꯛꯄꯤꯔꯣ ꯍꯥꯏꯕꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯆꯠꯂꯁꯤꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯈꯪꯍꯜꯂꯛꯄꯗꯤ ꯂꯩꯈ꯭ꯔꯦ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯀꯝꯄ꯭ꯂꯦꯟꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯇꯥꯃꯣ ꯕ꯭ꯔꯦꯛꯀꯤ ꯇꯥꯏꯃꯤꯡꯗꯤ ꯌꯧꯔꯛꯇꯣꯏꯕ ꯇꯥꯃꯣ ꯑꯩꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯀꯥꯎꯕꯁꯨ ꯌꯥꯗꯣꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯐꯨꯜꯆꯥꯟ ꯄꯨꯊꯣꯛꯄꯤꯔꯛꯄꯗ ꯈꯣꯡꯁꯥꯡꯒꯤꯗ ꯌꯨꯝꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯊꯛꯇ ꯇꯥꯔꯛꯄꯩ ꯋꯥꯔꯤꯅꯤ ꯑꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯐꯨꯜꯆꯥꯟ ꯁꯥꯏꯀꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯁꯦꯡꯗꯣꯛꯆꯒꯦ ꯑꯗꯨꯁꯨ
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯌꯦꯡꯗꯕꯤꯗ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯂꯩꯕꯤ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯤ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯑꯗꯨꯝ ꯂꯩꯔꯤꯑꯕ ꯃꯩꯒꯤ ꯊꯕꯛꯁꯤ ꯁꯤꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯒ ꯐꯖꯅ ꯇꯧꯔꯒ ꯁꯤꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯐꯤꯠꯇꯤꯡ ꯑꯃ ꯇꯧꯕ ꯈꯣꯠꯄ ꯇꯧꯕꯁꯤ ꯐꯖꯅ ꯃꯁꯤ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭रा ꯍꯥꯏꯗꯣ ꯐꯖꯅ ꯐꯣꯔꯃꯦꯂꯤ ꯆꯠꯅꯗꯕ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ ꯅꯪꯅꯕ ꯍꯥꯏꯅ ꯃꯥ ꯃꯩ ꯁꯦꯝꯕ ꯍꯩꯕꯅꯤ ꯑꯗꯨꯗ ꯃꯥ ꯇꯧꯔꯣ ꯍꯥꯏꯔ ꯇꯧꯁꯤꯟꯕꯒꯤ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯑꯦꯋꯦꯌꯔꯅꯦꯁ ꯃꯩ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯒꯥꯔꯣꯝꯕꯤꯅ ꯇꯥꯛꯄꯤꯕ ꯑꯦ ꯒꯨꯗ ꯁꯔꯚꯦꯟ ꯑꯦꯟ ꯑꯦ ꯕꯦꯗ ꯃꯥꯁꯇꯔ ꯍꯥꯏꯗꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯄꯣꯠꯁꯤ ꯐꯖꯅ ꯑꯅꯧꯕ ꯏꯟꯁꯇꯣꯂꯦꯁꯟ ꯑꯃ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯁꯥꯔꯚꯤꯁ ꯀꯅꯦꯛꯁꯟ ꯑꯃ ꯂꯧꯒꯦꯁꯤ ꯐꯣꯔꯃꯦꯂꯤꯇꯤ ꯐꯖꯅ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯃꯤꯅ ꯐꯖꯅ ꯇꯧꯍꯟꯕꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯑꯩꯆ ꯇꯤ ꯂꯥꯏꯟ ꯍꯥꯟꯅ ꯁꯔꯚꯦ ꯇꯧꯅ ꯂꯥꯏꯟ ꯆꯠꯈ꯭ꯔꯕ ꯑꯗꯨꯗ ꯃꯈꯥꯗ ꯌꯨꯝ ꯁꯥꯖꯤꯜꯂꯛꯑꯅꯤ ꯉꯁꯥꯏ ꯂꯝꯗꯤ ꯁꯨꯝ ꯄꯤꯛꯁꯜꯂꯛꯄꯅꯤ ꯃꯌꯥꯝꯗꯤ ꯇꯧꯅꯕꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯤ ꯑꯩ ꯉꯁꯥꯏꯒꯤ ꯑꯩ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯉꯥꯡꯗꯨꯅ ꯈꯨꯠ ꯂꯥꯝꯃꯨꯕ ꯌꯨꯝꯗꯨꯅ ꯍꯥꯟꯅ ꯁꯥꯕ꯭ꯔꯥ ꯋꯥꯌꯔ ꯇꯔꯥ ꯇꯤꯡꯗꯨꯅ ꯍꯥꯟꯅ ꯇꯤꯡꯉꯝꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗ ꯆꯠꯁꯦꯕꯀꯣ ꯑꯗꯨꯏꯗꯤ ꯑꯩꯅ ꯌꯨꯝ ꯁꯥꯔꯤꯁꯤ ꯂꯥꯏꯟ ꯑꯩꯆ ꯇꯤ ꯂꯥꯏꯟ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯋꯥꯌꯔ ꯆꯠꯂꯤꯕꯁꯤꯗꯒꯤ ꯃꯁꯤꯗ ꯁꯥꯔꯤꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯏꯗꯤ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯈꯔꯁꯨ ꯍꯟꯊꯔꯛꯀꯅꯦꯅ ꯈꯜꯂꯦꯕ ꯑꯇꯣꯞꯄ ꯀꯦꯁ ꯑꯃ ꯑꯅꯤꯗꯁꯨ ꯊꯣꯛꯈ꯭ꯔꯦꯕ ꯁꯤꯁꯦ ꯅꯛꯅꯕꯗ ꯑꯦꯐꯤꯅꯤꯇꯤꯗ ꯇꯧꯔꯤ ꯗꯣꯂꯥꯟ ꯀꯥꯞꯐꯝꯗ ꯁꯨꯃꯥꯏꯅ ꯀꯥꯔꯨꯕꯗ ꯋꯥꯌꯔꯗꯨꯗ ꯀꯩꯅꯣ ꯇꯧ ꯄꯣꯠ ꯌꯣꯠ ꯃꯆꯩ ꯊꯥꯡꯒꯠꯂꯨꯏꯕ ꯀꯩꯅꯣ ꯑꯗ ꯃꯥꯏ ꯃꯆꯩ ꯍꯦꯟꯗꯣꯛꯄꯗꯨꯅ ꯑꯩꯆ ꯇꯤꯗ ꯊꯦꯡꯉꯨꯗꯅ ꯆꯤꯡꯕꯁꯨ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗ ꯃꯁꯤ ꯌꯥꯝ ꯊꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯁꯨ ꯄꯕ꯭ꯂꯤꯛ ꯑꯦꯋꯦꯌꯔꯅꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯄ꯭ꯔꯖꯥꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯨꯡꯌꯥꯔꯒꯤ ꯁꯕꯗꯤꯕꯤꯖꯟ ꯍꯦꯗꯀ꯭ꯋꯥꯇꯔꯁ ꯑꯩꯉꯣꯟꯗ ꯂꯥꯛꯆꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯆ ꯇꯤ ꯑꯃ ꯇꯤꯡꯉ ꯆꯠꯂꯁꯤꯀꯣ ꯑꯩꯆ ꯇꯤ ꯑꯃ ꯆꯤꯡꯉꯦ ꯃꯩꯁꯤꯁꯨ ꯃꯊꯧ ꯇꯥꯔꯤꯕꯅꯤꯅ ꯃꯁꯤ ꯁꯤꯖꯤꯟꯅꯗ ꯌꯥꯄꯣꯠꯇꯦ ꯃꯩꯗꯤ ꯑꯩꯈꯣꯏꯗꯤ ꯑꯩꯆ ꯇꯤ ꯂꯥꯏꯟꯗꯨ ꯇꯤꯡꯕꯤꯔꯛꯑꯅꯨ ꯍꯥꯏꯁꯨ ꯌꯥꯄꯣꯠꯇ꯭ꯔꯤꯕ ꯐꯥꯎꯔ ꯆꯠꯂꯛꯀꯗꯣꯏꯅꯤ ꯐꯥꯎꯔ ꯆꯠꯄꯁꯤꯗ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯁꯤꯗꯒꯤ ꯁ꯭ꯋꯥꯏꯗ ꯇꯤꯡꯉ ꯆꯠꯂꯦ ꯅꯥꯀꯟ ꯌꯦꯜꯂꯣ ꯃꯔꯣꯝꯗꯅ ꯑꯦꯔꯤꯌꯥ ꯀꯌꯥꯝ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯃꯈꯥꯗꯅ ꯀꯌꯥꯝ ꯐꯤꯠ ꯀꯌꯥꯝ ꯂꯥꯞꯅꯕ ꯑꯗꯣ ꯃꯈꯥꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯩꯕ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯀꯥꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯐꯤꯕꯝ ꯑꯃ ꯇꯥꯃꯣ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯝꯇꯪꯒ ꯊꯝꯕꯤꯕ ꯇꯥꯏ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯅꯣꯗꯨꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯑꯣꯀꯦ ꯕꯠ ꯂꯩꯗꯤ ꯂꯩ ꯂꯩ ꯑꯥꯏ ꯔꯨꯜ 1956 ꯑꯗꯨ ꯑꯞꯗꯦꯠ ꯃꯇꯝ ꯆꯥꯅ ꯇꯧꯔꯦ ꯏꯟꯗꯤꯌꯟ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯦꯛ ꯆꯞ ꯆꯥꯅ ꯌꯥꯎꯔ ꯂꯩ ꯑꯗꯨꯗ ꯌꯥꯎꯒꯗꯕ ꯁꯦꯐꯇꯤ ꯃꯦꯖꯔꯁ ꯀꯩꯀꯩ ꯇꯧꯒꯗꯕ ꯈꯣꯠꯇꯕ ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯇꯧꯔꯝꯗꯕꯅꯤ나 ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯇ ꯀꯟꯅ ꯗꯤꯕꯦꯂꯞ ꯇꯧꯔꯦ ꯑꯩꯈꯣꯏꯁꯨ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯐ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯟꯁꯄꯦꯛꯇꯔ ꯀꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗꯒ ꯁꯤꯟꯅꯗꯅ ꯍꯧꯖꯤꯛ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯤꯡꯁꯦ ꯍꯥꯟꯅꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯁꯦ ꯑꯩꯈꯣই ꯌꯥꯝꯅꯁꯨ ꯂꯧꯔꯝꯗꯦ ꯌꯥꯝꯅꯁꯨ ꯄꯤꯔꯝꯗꯦ ꯑꯗꯨꯒ ꯐꯖꯅ ꯄꯥꯛ ꯁꯟꯅ ꯐꯖꯅ 24/7ꯁꯦ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯃꯝꯗꯦ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯃꯅꯤꯄꯨꯔ ꯄꯥꯛ ꯁꯟꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯤꯡ ꯃꯥꯟ ꯌꯧꯅ ꯏꯚꯟ ꯂꯝꯕꯤ ꯌꯧꯗꯕ ꯃꯐꯝ ꯑꯩꯈꯣꯏ ꯃꯩ ꯄꯤꯕ ꯍꯧꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯄꯤꯔꯕꯅꯦꯕ ꯑꯗꯨꯅ ꯑꯦꯕ꯭ꯔꯤ ꯍꯥꯎꯁ ꯍꯣꯜ ꯐꯥꯎ ꯃꯩ ꯄꯤꯕꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯏꯃꯦꯕ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯍꯥꯟꯅ ꯃꯩ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯃꯩ ꯀꯩꯅꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯗ ꯂꯩꯕꯁꯤꯡꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯊꯣꯛꯑꯦꯕ ꯃꯩꯒꯤ ꯃꯁꯤ ꯃꯩ ꯊꯥꯜꯂꯒ ꯑꯩꯈꯣꯏꯅ ꯉꯥꯜꯂꯤꯕ ꯃꯩꯁꯤ ꯃꯁꯤꯅ ꯆꯤꯡꯉꯒ ꯑꯩꯈꯣꯏ ꯁꯤ ꯍꯥꯏꯕꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯋꯥꯠꯄꯁꯦ ꯃꯁꯤ ꯌꯥꯝ ꯑꯋꯥꯠꯄ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯄꯦꯟꯁꯦ ꯁꯤꯁꯨ ꯈꯨꯟ ꯈꯨꯟꯗ ꯆꯠꯂꯒ ꯃꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯣꯛꯀꯅꯤ ꯄꯟꯒꯅꯤ ꯋꯥꯌꯔ ꯂꯩꯔꯝꯃꯗꯤ ꯃꯩ ꯂꯩꯒꯦ ꯂꯩꯔꯣꯏ ꯇꯨ ꯄꯥꯏꯔꯨꯅꯨ ꯍꯥꯟꯅ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯨ ꯆꯩꯅ ꯀꯜꯂꯒ ꯆꯩ ꯑꯀꯪꯕꯅ ꯀꯟꯒꯗꯕꯅꯤ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯍꯥꯏꯒꯤ ꯁꯤꯒꯨꯝꯕꯒꯤꯁꯤ ꯑꯦꯋꯦꯌꯔꯅꯦꯁ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯐꯨꯡꯌꯥꯔ ꯍꯦꯗꯀ꯭ꯋꯥꯇꯔ ꯁꯕ ꯗꯤꯕꯤꯖꯟ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃꯁꯨ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯆꯠꯊꯗꯕ ꯅꯠꯇꯦ ꯆꯠꯊꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯍꯧꯖꯤꯛꯇꯤ ꯑꯃꯔꯣꯝꯗ ꯃꯃꯥꯡꯗꯗꯤ ꯃꯩ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝꯃꯝꯗ꯭ꯔꯤ ꯃꯩ ꯁꯤꯖꯤꯟꯅꯕꯒꯤ ꯂꯝꯕꯤ ꯍꯥꯏꯗꯤ ꯂꯝ ꯆꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯃꯩ ꯁꯤꯖꯤꯟꯅꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏ ꯑꯗꯨꯅ ꯑꯦꯋꯦꯌꯔꯅꯦꯁꯁꯦ ꯇꯉꯥꯏ ꯐꯗꯅ ꯈꯔ ꯀꯨꯡꯅ ꯆꯠꯊꯕ ꯑꯃ ꯈꯔ ꯁꯥꯡꯅ ꯆꯠꯊꯕ ꯑꯃ ꯃꯊꯧꯗꯤ ꯇꯥꯈꯤꯗꯣꯔꯤ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯇꯥꯃꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯃꯊꯪ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯑꯗꯨ ꯇꯥꯃꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯥꯛꯄꯗꯤ ꯇꯥꯃꯣ ꯍꯣꯔꯦꯟ ꯉꯁꯥꯏꯒꯤ ꯇꯥꯃꯣꯅ ꯉꯁꯥꯏ ꯌꯥꯝ ꯐꯖꯕ ꯑꯃ ꯊꯝꯕꯤꯔꯦ ꯈꯤꯇꯪ ꯅꯥꯔꯦꯅ ꯍꯣꯏ ꯅꯥꯕꯗꯨ ꯃꯆꯥ ꯑꯣꯏꯔꯗꯤ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯒ ꯊꯛꯂꯥꯎ ꯆꯥꯔꯒ ꯐꯈ꯭ꯔꯗꯤ ꯑꯗꯨꯝ ꯐꯩꯗꯣ ꯀꯟꯈꯠꯂꯛꯑꯒꯗꯤ ꯗꯥꯛꯇꯔ ꯆꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛꯇꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯩꯔꯒ ꯆꯥꯔꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯅ ꯈꯟꯕꯗ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯥꯃꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯉꯁꯤ ꯍꯧꯗꯣꯔꯛꯄ ꯒꯨꯗ ꯁꯥꯔꯚꯦꯅꯤ ꯑꯗꯨꯒ ꯕꯦꯗ ꯃꯁꯇꯔꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨ ꯑꯦꯔꯤꯌꯥꯗꯨꯝꯇꯪ ꯍꯣꯔꯦꯟ ꯑꯩ ꯕ꯭ꯔꯦꯛ ꯃꯇꯨꯡ ꯂꯥꯛꯆꯒꯦ ꯇꯧꯕꯗꯣ ꯑꯩ ꯕ꯭ꯔꯦꯛꯇ ꯇꯥꯃꯣ ꯁꯦꯝ ꯁꯥꯅ ꯂꯩꯕꯤꯕ ꯇꯥꯏ ꯇꯥꯃꯣ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯨꯅ ꯄꯨꯖꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ
ब्रेक की मतुंग ने यंगबी पुनः मकपू अमकन ताराम नोक्सरे तामो रोबिंद्रो तौबगी होय खरा हेन कुप्पा कराय करायदा करम करम मीदा कंटेक्ट तौरगा इलेक्ट्रिक युंगी तंगाई फतबा डोमेस्टिक है युंगी करी हाउस होल्गी मसी समनबा अदगे अनोबो युम मसी हुजिति मैम सारी अदुदुदि होरेन अवय होरेन लागन तामो शांतिकुमार लाक्सदोइनि कना कना थमदोरी खोतोरी न तौदु तामो हाइजबदो गुड सर्वेनी बेड मास्टरनी अदुगा फार्मासी का उमसी करी एम तौरे हिदाक पंका चारगा फबगी फिल्म दुदा इलेक्ट्रिसिटी थंबदी यारोदोनिगा दामो सम सम नारे कांदा स्वाइदा प्रजा सिंसु दुगा इवन इलेक्ट्रिसिटी MSPDCL हाइरे हुजिक्ति लौमिनबो याबा रोल सिंग हाइपते तामो सॉल जनरल आइडिया दो कोई इनफम दी थोपा दो कंज्यूमर सिंगना इन बदिंगम दबा सुलई आई खंगबदा अकोई वेयरिंग युम की वेयरिंग सी सही तरा खंगदे कुन खंगदे सिनरादि सिनगदौने हैबसु लेबो माले अमुक सिनदोकदौने हैबो अदगी अकोइना प्लग लेबो मतमदा ककोई पिन जा अहुम अहुम हापि आर्टिंग गेम यावे मसी अकोई युमदा डोमेस्टिक सिन मतमदसु आर्टिंग जी पीगदौने है अंगसाई मसना शोक तौबो खोटपा इलेक्ट्रोकेशन के कनोसे हंदै है कोई आर्टिंग पीबसे स्टीमकता असु अकोइना सिंगबो खोटपा तौबदा आर्टिंग पीरगदी सोम सखिना अइंगोन शोक तबगी पोट लेबो माले अकोइना साइंस साथसुंदा चदे कोई कनोसुदे मीना हाइबदा खंजबनिको अदगे अकोइना युमदा वायरिंग तौबसिदा चानदबा वायर मक्ता ओरसु अइना सिनदबा लोड तुगा सिनरबो वायरदुगा अनिदु चानद्रगदी फपक चागा मइनु सोमदि बजेट न यादे यादे थबक की थबक थरोम पाउ थोला खाने या खोगी ओया सिनबो खोपा युम केरका दोर छै यारी अदुने अदगी प्लग मक्ता पालसु गसाई अकोइना राइस कुकर सिनगे हारदी कोइ सुमनगी सिनदि याररोयबा मा पावर प्लग पांदाबने अदु कनागुन पावर प्लग नतबिदे सुमनगी सिदा चिनरमगनेबा दैदि मई अदुम हौबा कोटपा चाकपा कोपा अदुम तौबसु लेगनी अना तसेंगना कंज्यूमर सिंग सुखा इनबीरगदी आई युमदा युजिंग साइजना आर्टिंग केसु लेते वेयरिंग बहुदे आई कोपर तौरगा आई तौई ngसाइगी पावरगी तोगाना पुई चाक थोनबी पावरगी पुंजनदे आइगी बल्ब थानबदुगा कनोगी स्टी तकदा सिननबा चाक थोनबा टीवी यंगनबदुगा पुंजनदे तोगाना लाइन दु चलगा तौई मधु सोंकनबनी हैना आइना सुखरा कनो तौदरा कोई वेयरिंग तौई माना दुगा तौगा माइन तौगी हुजि फाउदी थोदोपा असोंगाम थोपा लेत्रि अदो सुमाइ तौदना बिपुंग खुदिंग बंगना इम्फाल एरियादबुदि फजनम तौदरमने साइगी हानासु पनबिगे अल्दाफोकपा नौना मई यौरकपो मफमदुददि मई से कइनो कबुद लेइनगा तनिंगबु यौरम यायबा वेयाद लेइनगा थेंनिंगबु यौरम यायबा खंगद्रगदि खंगदमनिना बता मई मुसी ला अदवाई एरिया सिंग दुनि तामो अवेयरनेस करी प्रोग्राम हेना मु खरा कुंगना खरा तोइना मई दिसांग सिना मथौ ताद्रो छे ताउ शांतिकुमार मई की फिबम या फत्रिङै मुसी के लाई मतमदो मसी बु सिंगदा ताप पाइ सिंगे जनादन साइगे खंगदबनिना कनो तौबा अरे अतोपा म गाई पंजदिङि अखोइ मानव खुना मारा वायरिंग तौबसिदा प्रेस तौबनि माना मई सि पाइरगा आइन टेस्ट से पारे माई कलाप से मखोंग ये तौर मई थाले नाले मई से अद माना तौदु उरगा आइजु युमदा तौय अंगांग येंगले सिंगदेव ngसाइ मरमदु खंगदि अदे वायर तत्प संबदा दाम पाइ पाइ सिंग याय अनि दु प्लास नंजला पारा सबनि सिंगदि हाय खरा बेसिक ओइ पोट अमु खंगनिको वायर जे तला माले ने नाका नाका दो सुमाना वायर तत्पनि जो पाइरो दे सिंग दौ सिरे दौने अदु प्लास ना अनि दु दानचनरगा तौरारे खुद दम लेगी यारे वेयर से ngसाइ मई ओइगरा न्यूट्रन ओइगरा आइसटी दुदि नदेको यम द सिनरी जे मई पाइब द चिंग दे खंगगदि चुमद पाइब द चिंग दे पोतोनिको अदा मसी मी सिबो पोदिना अमा तासम थोगो पोदिना सेक्शन बा सेक्शन नबगी दमकता बरोइना रिमोट एरिया सिंगदा नौना मई योगो सिंगदि द डिपार्टमेंट के माइके दिगी पैसा खरा चंगसु चंगना फजना अवेयरनेस प्रोग्राम से खरा सिनबीबा अमा दरकार ओयना आई खरा खरा दि हाइरिंग द्रबा काउंसिल चाइना मरुदि मई से नांगै फंगमो फमदि फैबा
खरा नौनो फंबसिंग एरिया सिंसे सिंग बोय बे तंपाक बोय तंपाक तो खरा लापना लेबा सिंग करी सिंग खरा रिमोट ओबे कनो सिंग तदी खरा नतब यामना फजना चंगन बिरो वारने से आई रिक्वेस्ट आई साइट की बिग न्यूज साइट की थमजनिंग से दुगा आई ओजा फुलचांद लाक्चरिंग ए जाइन तामो सदिग बदा मते अमतंगा लाक्चरमगे साइगी सेमबगी मतंग इलेक्ट्रिसिटी युंग खुदिंगी पुसनबनिना साइगी फजना ऑथराइज तौरबा इलेक्ट्रिशियन हाइबताई तंगाई फदना मागी क्वालिफिकेशन अदुगा सेम तारगदी MSPDCL मसक खंगबा इलेक्ट्रिशियन सिंग करिसिंग लेबा जाला नत्रगना अखोई MSPDCL दा हाइरागदी मदुगी मी थाबा ngamba जाला मदुगी हाइदी मी से युम याम सेमगदी युम सिंग करि लोंग खोंगदो फांगनबदौना युम मैसे युम अनोबो साबा युम सेमजलक पैसे लोंग खोंगदो मोथोलो खांदा सेमखदोनि दामो अदुगी मी मसिंग सबचाल लेबा जाला नत्रगना MSPDCL मसक खंगबा ओलदी हाना sai electrification kari krata to bosin kari sing lei bijala madugi madu ai to combine lei bigation systems as a whole kanone akoi gi in panel license electrical contractor lei okay our listed in panel to ba high river contractor sing si electrical inspector na moi si smai to na mai handling to we are adegi di moi sales supervision contractor su lei do license contractor su lei adu moi sing du adum adugi through the to birasu yai adu anobu service connection anobu lobugi demukta di akoi MSPDCL akoi na kana gumba new consumer ama service connection piba matam da di always akoi gi department gi mi yauna adum akoi arrange tawje yungi kari gi manungi to pusing interior yungi khangde amai khangde service connection anobu pibsidi anam matam almost every time hek anobu am piba matam da di akoi department gi through the department gi mi yauna taro service connection pj adu thok da budi nate ko but usually section lo ya bagi area ni section ba phai adu hek mi akoi su kano di human resource yamna yam wale akoi si su yam ka he no wale akoi si su matam ko no recruitment tok da ko to to budi main power wale still adu su we are trying our best adu ga akoi hana dagi akoi mi masing si akoi gi worker masing si yam ka hena handam ne 20 akoi gi requirement 20% muk to ne akoi main to je but still full leramba matam de electricity department no the p service to dagi hoji akoi na with minimum human resource na akoi na public de deliver to ri se sige yengra di I think public will still appreciate our service. Yes. Aduma area adu manpower pagi kudong jadaba midi tharakte yorok pangam daba si walagadi satti am saningba aduga pairaga natraga ani thoga satpa yadabi film su dum adu area adu leibuduni tamo aduga manual hojiki pire kudong chaba in case MSPDCL lu haira agadi hangagadi mateng pamagadi even ai gi yungi electrification gari film se atopa de success do noi level tradam okay thank you oja Phulchand maroina khoina consumer gi hak haina pankanda oja consumer na hakti hak pudi tale no problem kasi kai de even Manipur da de morom da hadi consumer as a consumer oina complaint to buya ba as a consumer na thing buya ba case pok da thangalakta na oja nga sa hybrid du ne ba thangal piro thengna si masa da orsu khangan si yoli ba kholi ba ni khangan si hybrid area du ne swai area kitang kupsal akanda electric kari gi matang lak pakanda singbai kari gi su matang mayam lei di ko baroina tangai phadaba consumer gi kari gi awareness na pun to pakanda consumer gi husiki club gi mai kai dagi akoi si swai se akoi na so gadi na takara yola idna so pisal agadi si tanbam thoi adagi for example yum gi kari gi samse haragadi consumer mani akoi so hayeng sorok pakanda akoi gi react to su tan si but at the same time quality maintain to home to as a consumer man adwa su maintain to chika ha area labra natragana tangai phadna tholi ba thok dok chu na maro mara kana swai area su khara changan ba tok tarak pra kamai tam masit lai bajani ti hojik new connection da jai consumer oi tu ni ai consumer mo oi je ke na ai service ma pbo na hojik tha tu ni dragas ai service pirak ka du ni service si pi bagi connection lak pa matam se sidai da department gi side gi lak ko mi sing sina consumer sing sida mayek seng na haibi ke ta bune yes nangi ka kya lei nangi mai kya darkar lei nangi darkar lei oi ta gadi mai si wiring si to matam da wire si lei biu achi to ko lo sing sa ki contractor si hangu draga su connection pi bla ko da sam lai me cham ba consumer sing du di sumaina hanjani ta hanjani hai tare hogi basing hogre ano hogi khinu yeng jalak ba adu thok tare ta new connection do aduradi noi kana sin dori even electrification ni kari kana sin dori kai wong yar ka doi ni adagi yeng se hujik mana
ꯑꯆꯧꯕꯗ ꯄꯨꯁꯟꯖꯔꯒꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯁꯨꯏꯕꯁꯤꯒꯤ ꯁꯤꯔꯤꯕ ꯑꯉꯥꯡꯁꯤꯒꯤꯗ ꯄꯨꯁꯟꯖꯔꯒꯦꯀꯣ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯃꯩꯒꯤ ꯃꯥꯒꯤ ꯗꯤꯁꯇꯦꯟꯁ ꯄꯣꯁ ꯑꯃꯒꯤ ꯗꯤꯁꯇꯦꯟꯁ ꯂꯩꯔꯦ ꯄꯣꯁ ꯑꯃꯒꯤ ꯗꯤꯁꯇꯦꯟꯁꯇ ꯃꯥꯒꯤ ꯄꯨꯔꯤꯕ ꯋꯥꯌꯔꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯒꯤ ꯃꯥ ꯉꯁꯥꯏ ꯁꯣꯝꯗ ꯀꯥꯏꯔꯤꯕ ꯏꯟꯁꯨꯂꯦꯇꯔꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯁꯤꯅꯤ ꯑꯩꯅ इन्वेस्टिगेशन हालेदना जस्ट मोगी फेवरदा आई इन्वेस्टिगेशन तौहनजनिंगेब सी तौद्रगदी अखोई स्वाइन चखितागदी मागी केस मांगनेब मरमदी हाइरि पोसी पानबद ngairi पोंग आतु ओइदिनि अनु पोट ओइदुरिनेब हाना लेरम पोट ओइरन खंजेब आइने खंजेब अनु बतिंग लाइन हाइरबनिना अनु अदुगा मागी पुगदबे वायरसी मई क्याम पुगदोइनो आइस्टी लाइन सिदा सी पुबतागदी आइस्टी लाइन से गेस से ओइबि याय कैसे आई लेरमगनि खंजेबको सिगी पोसीगी जगह स्वाइसिदा इन्वेस्टिगेशन तौहनजनिंग बाय तारे सिमा याम कुपना सिगी तौकान से कंज्यूमर की राइट सी स्वाइरे फंकदोनि मरमदी आइदी आइंग साइजबदो अखोंग साइजबदो मईदु आइदी रिसर्च हापुरबनि आई पैसा पिथोमने आई मदुगी कानब लौजगेना अदु माना पिरेबा पोतुना क्वालिटी मेंटेन तौद्रबनिना मा अखोइदा इंटरप्शन पीरे ब्रेक एम पीरे मा हेक यादबदा आई मई यूज तौ फंगद्रे खोइदो लंखले मेंटली फिजिकली सौनिंगले चटलगा कंप्लेन तौरे कमाई तौबन खोपन सिनेबा अखोइदा थुइबसे सिगी कंप्लेन सि हुजिकी ओनथुक डिपार्टमेंट सिना मसी कंप्लेन सि सही लिसांग सिना खंगगा लामनि मसीगी एक्सपीरियंस फजन लैरबने हुजि यंगसे कैसांपातो ओरसु खोइरोमदो ओरसु वांगैरोमदो ओरसु चावरबा जगह फिदरमन पुदोइ फिदर सिंगसिदा दिओम तो यौम लेखाय अमगा लेखाय लोनबसि यारो पंतोन मतोनदुदा वयान पुग तौखिबसि मतोनसि यारतो पोसी सफर जेमोन तौदिनेबा मतोनसि यागिरे खंगदी मतोनदु दिओम तो हाइदोपिरगा अतै मै फंगबदुम याय सिस्टम से अना सिगी पोचिंगसि कंज्यूमर अखोइदा मसिगी कानबसिंगसि पीबीदबा हाइतारे पीदबनिना अखोइदा अखोइगी राइटसिंगसि मांगबा हुजि ममांगी हुजि रिचार्ज ओनथोक्त्रिङेदा बिल थिदबगिदी इंटरेस्ट कारग लौबियो बिल थिदबगिदी बिल तोनबगिदी अदुगा सर्विस पीदबदुदी पैसा रेंटेन कॉपी देब सिनेबा ममांगी कंजु आइना केस मौद्रांग लाखि आइसे सिगी पोसिनेबा खन थेनजेगी ऑथोरिटीना अदुगा पीरिबसिंग खरा चावरब खरा गमलब लेबगी एरिया दुनी आइना ओजा मोर टाइमिंग गो सेलेक्ट पुने लाक्सनि से ओजा तामो शांतिकुमार दा हुजिककी थौदोक थोखरे तामो थौदोक थोखरे मतुंगीदा अदुआइदा चंगजलिबा MSPDCL की ऑफिशियल चिंग हाइबा ताये हुजि फौदा मेजर मखा ताबा थोकसिंग थोक्तनबा अदुगा चिंग खोप थोक्तनबा करी करी मेजर लौखले अदुगा इमीडिएट मेजर हाइरकांदा मेनुना लेगिदबदुमा लेरे लेगिदबकी एरिया दुमा मदवाइदुमा इनकमबदा कंपेंसेशन की करीगे अचौवा फिबम मायोकनने खल्ली एट द सेम टाइम हॉस्पिटलाइज तौरगा लाइकनरिबा सिंगदुगी एरिया दुना कराई फाउबो डिपार्टमेंट की साइड की चंगबिब्रा नत्रगना एज ए होल करी लेवल दा तामो अदवाइदु मयाम खंगिंग दुसु तामो एरिया थोइबा थोदोक्सि पुंग 3 मखाय अदवाइदे थोखिबा पोनि अयुकी अदो पुंग 9 मखाय 10 अदवाइदे अय ऑफिस चत्रिंगेदा टेलीफोन दा पाउ फंगे ओके अदगिदी इमीडिएटली अखोय अदुगी एरिया अदुगी सटल दु पुबा जनरल मैनेजर सुपरिटेंडिंग इंजीनियर दो खुदक टेलीफोन तौरे अदगिदी मासु मयुमदि हाइगले अदुगा अदुगी एरिया दु पुबा एग्जीक्यूटिव इंजीनियर दु असिस्टेंट इंजीनियर के दु आइने खुदकता अखोय टेलीफोन तौरे अखोय एमडी अखोय तानागा सुमाय सुमाय नंगिदा सोपु यावे हाय कमाय तौबनो कोपनो हाइन तौबदगी मोइसी लमदुदी खितंग रिमोट ओइबनिना डायरेक्ट हे योक्सन नुदो अंते मो इलेक्शन ड्यूटी जु चलोगे एता कनो तौब टाइम हुजि फौददी मफम दु यौबा यौदो करी यौरे सेम दे दु यौवे ngana madum yore ngana madum yauwe moi they have made the brave family unare wari watai sanare adagi postmortem taunaba kano da phungyargi kano da kari moi gi primary health center da kari doctor kari aduga unadana ambulance ka adugi chapchaba medical gi medical arrangement akoina kano tawi health torome kano singda moi मीसिंग दुग मोय अनिमक एग्जीक्यूटिव इंजीनियर मसा सलले अदगी असिस्टेंट इंजीनियर हाइता असोक पसिंग करी सिंग खताना उना खोनादना करी अथुबगी इमीडिएट व्हाटएवर फॉर्मेलिटी दुना अनदर थिंग यस अदु अखोगी अखोई साइड की कोई चपचान तौरे अदुगा
ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏ ꯇꯦꯂꯤꯐꯣꯟ ꯇꯧꯔꯒ ꯁꯥꯔ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯁꯥꯔ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯍꯥꯏꯅ ꯇꯧ तानरगा अंगम मौंदा ꯑꯗꯨ थौदोक थोखरमदा मरम धाइदि चे खुंजासिंग नुंगाइरमोय मरोय Yes, yes. साउनिंग दो चे इहान आने MSPDCL नि MSPDCL दु अमरम धाइदि ये थौदोक थोकपैसे तामो नुंगाइरो जोनि माने, साउनिंग माने. दोनि एट द सेम टाइम मई फंगरे दु साउदोइनि मई फंगन बैसे वायर टिंगबम दिजंग दोइनि माने, माने. वायर टिंग बैसे सेक्शन न टिंगद्रगदि गुड सर्वे ने अदुगा बेट मास्टर म ओलका दोइनि सेक्शन लौदा अचे सेक्शन बैसे कौतोक मतमदा यस थौदोक थोकरे यारिंगे थोक तनब सेक्शन बदुनि अदुगा मेनदि होय पैसा सु मथौक ताबा अदुगा खंगबी बाहाय ताई मी अवाबदु मस खंगबी मथौक तादोइनि लाइना लाइकनबा लाइंगो पैसाई मथौनि अदुगा लेखिदबदुमदि खरेना सेक्शन लमगदि मोरम दाहडी कलंब याबो पुनसनि खंगमिनरमगदि खरेना सेक्शन लंबगी एरिया खंगमिनरमगदि अदुबु लेखिदबा इसे लेखिदबनि यामदि नुंगाइतबा हलोदि यारोइदबा लेखिदबा पोट हाइबसिगी मदुगी जगह रिप्लेस तौनबा एरिया लेतबदुनि दामो अदुना अखोइना मरोन MSPDCL दा खरा हेना अखोइगी साइटगी गसिगी रिक्वेस्ट तौजनिंगसे मई हाना फंगमदबा हाना फंगगा लाकपा मई सिगी साथीबा खंगबा अदुगा मई कीबा खंगबदु एरिया दि फबा खरा हेना नौना लाकपा काददि खरा खंगदबी एरिया निना इन दामो चाइ थमजबदुनि अवेयरनेस प्रोग्राम से यारिंगे खरा कुंगना खरा तोइना खरा सांगना तामो पाइकेट पियो अदुबु ngasiगी ओइनदि तामो शांतिकुमार तामो रोबिंद्रो अदुगा ओजा फुलचान ngasiगी इम्पैक्ट न्यूज इशू दो लाकपिबा अदुगा ngasiगी इजेंडा मणिपुर से मपुंग फानबिगे जम लोचलपदि काय कोनु जरिबा गेस अहु मपु आमकन थागचरि ngasiगी दमक्तदि इम्पैक्ट न्यूज इजेंडा मणिपुर मतंग सोल्यूशन जनब तंजा यरोले अदुब लमदम से थोलिबा थौदो वाथो क्यागे मरिक चुब रिपोर्ट के दमक इम्पैक्ट न्यूज मेयंग तादुन लेबियो